Lamda masibu atopa state singa samnahan gadoriba loishinba ngamdana leirakliba kilometer chamaga tarama thoirom sangba Jiribam dagi Imphal fawagi railway line kumzali singani kunganipan fawagi manungda mapung fana loishilagani haina Chief Minister Yumnam Khemchand fongdokrai. Wafamasi Imphal West ki malomda semgaliba Imphal railway station ki fivam yengsinba lakpada fongdok lambani. Chief Minister ki yengsin khongchat aduda Konthauzam AC ki MLA Sapam Ranjan, Lamsang AC ki MLA S Razen, Chief Secretary Punit Kumar Goel yauna lainga ki makok thongba official sing loinarakhi. Yengsin khongchat aduda CM na mari lenaba authority ki official singa unaduna railway station asigi hauzik wariba fivam gi matangda report lokhi. Loinana Jiribam degi Imphal yaurakadoriba rail deck track yauna railway line gi masak mawong takpa tableau sing yengsin ki. Yengsin khongchat aduga mari leinana paumi singna kuki kulai paiva volunteer singna technopal da lakpa yaroi haina ki haliba si chatkadra haina hangba wahangi paukhumda Chief Minister na thingba thingdaba technopal su iramni chatkani haina fongdoklamki.